मैम मणिपुर को ट्रेडिशनल ऑनलाइन डांस कंपटीशन अमलेबको सिगी कंपटीशन से तांग कुंठा मथंग था की अक्टूबर की तांग कुंठा दगी हौगदबनेबको अदो डांस यामना पामजबा अदुगा इसाना यामना हाइरेने खंजबा अदुगा डांस बु नुसीजबसिंग अदुगा हाइतबो इतसु पामजबसिंगनको डांस की वीडियो इसाना सेमजरगा तांग अमदगिना तांग कुनबोगी मनुंगदा अखोगी डांस की वीडियो तो थाजनबियो थाजनदोसे करावैदनो हारकांदा अखोगी WhatsApp number ama ai makhada picture ke link de su hapsar ke aduga side so ai hapake sigi de WhatsApp sita paw phone berga dance ki competition sida saruk ya bio adugi sigi first prize second prize third prize su magi prize distribution su leibako aduna dance pamjaba nungsiba dance lover singna yawning before gadi asigi contact number sita paw phawirga dance ki yam thuna tang amadagina tang kunbogi manung sida soidana paw phawio mayam yamna kuidrabane मतम से ऑनलाइन डांस कंपटीशन से असी कोगी तांग कुंठा दगी थागतोनिबा तांग कुंठा दगी थागतुसिना करावैदनो हारगाना आई मखादा YouTube की लिंक अम पिरमबिको आईगी चैनल द थागतो नतेबा मोगी चैनल अमा ऑफिशियल चैनल अमा लेबको अदुगी चैनल दुगी लिंक दो हपसर के अदुगी चैनल दुदा तांग कुंठा दगी वीडियोस मैम डांस मैम थागत हावरनी मैम अदुगी चैनल दुसु सब्सक्राइब तो बियो मैम अदुगी चैनल द मैम उबा फंगनी मैम आईगी डिस्क्रिप्शन द यावबले चैनल दो मैम नुआइबिरी आई सो दम नुआइजरी अदो आई सिंग असि सेम आई बर्थडे नुमित नेबको अदो आइना आई इमानब सिंग खरा इनवाइट तोए केनो चाक चरा मा चामिना सी पुंदब सुकुरे अदुगा आई स्पेशल गेस्ट मैम यावे अदो आई इमानब दि मैम यामे अदो आई मोय फजना इनवाइट तोरे मैम दि कोरोना गे मतम ओइबगी मी मैम पुनबा यादबगी अदो आइना ngasi से आई युमदि तौजरे आइना खरा मफम खरा लामना लाक्सरेगा आइना मैम पुनबा याबा मफम अमदा तौजरे दो मी यामदि यादे अदो मी सु याम जदे मनुंग द खो इमानब सिंग से पुलब सु लाए अदो आई ngasi वीडियो से आई मेमोरीज ओइना थागत चबने अदो वीडियो से फजदबदी आई खंगजे दो यिंबिरबो आइबु नुसिबो दादि दुम ले होसि यिंबियो बर्थडे गिदे के दुंदा थागतनिंबदि फाउदे दो आइना सो मेमोरी ओइहोनबा आई YouTube चैनल आई कानबो सो मैमना आइना ngमजबा खरद पीबी दो कानदब सो दुम पीगो सम एंटरटेन दो ngasi ju yamna kanadabdi khangje दो आइना ngasi सेमजे से मेमोरी ओइहोनबा दो आइबु नुसिबो सिंग दि यिंबिने थासै दो लोफो यिंबियो मैम तादिया अखोगी ब्रोड दयानेस असिदा लाइसे अखोई ब्रोडना आइगी दुम नंबिए आई प्रो स्पेशल गेस्ट ने आइना नुसिबे यामने दा संग ngasi my birthday ne to ai mic ke ma se nambie ke ngasi de okay my friend ngam le mani sida chong nang chong slowly ai sida imanab sing pull up lai re ai imanab sing se intro to okay yeah ai first ai imanaba Dr. Nandakumar कोई नंदकुमार जो खंगनी अखोई पुलप दा अदुगा आई इमानबा डॉक्टर मंगलेम अखोई मंगलेम पुलप लेमिनर पसिंग ने अखोई तो रशिया दा तमे अखोई जो पुलप सिको अखोई इमानन अखोइना गा इना ओगार खंगनी को लैंग्वेज दा को आई इमानबा रोशी डॉक्टर रोशी अदुगा आई इमानब सिंह डॉक्टर बिनिन अदो इमानब सिंह अदुगा डॉक्टर रोशन अदुगा आई इना पासिंग सु जावे अदुगा इमानब सिंह सु ले खोगे डॉक्टर समजित ले अदुगा खोगे डॉक्टर सुंदी हम उरम तो माले मखन अतोबा YouTube चैनल दा आई पंजी पलरगे मैम ना गेस्ट तौबिरो कमेंट ताबिरो मो यादी यादी जो खंगनिदा खंगे उरमगनेबा मुझे पुदनेबा आई तो हम नुसिबा खोगे समजिक जो प्रो खोगे बेस्ट फ्रेंड प्लस क्लोज फ्रेंड ट्रू फ्रेंड्स ने आई सु यामना नुसिबा समझे ना सिले अखोगी अदिने सालो सिले अदुगा आइगी हेक पोमिनबा इनाउ नुपा आइगी मनी बोरिस सु ले से बरो के पोने नाउ पानी होसे अदुगा आइगी इनाउ पास यावे सिना अनन दी फबा आइगी इनाउ पाने ममांगी बुदु यावमे आई युम थने ने खोइ ख्राजम nga thane खोइ हम अदो आई मोय आइना सिलेरिबा मफम से आई मफम दि पंजरगे मी यामना पुनबदु यादे बा हुजि कयंग खोगी पार्टी सेलिब्रिटी एनी पिकनिक से मफम यामना लैते न मणिपुर अदो आइना सि पुंजरी से मफम दि पंजरगे दबो मफम जे पंजरगसु मफम यामना फजे मफम जो उचरके अदो आइना मसि बर्थडे से नुसिबगी मानब सिंग कई कोइ सामिनबदो अदो से उचरके मैम वेलकम टू आवर किचन सिसे खोगी किचन रूम ने खोजे चाइसिंग दु थोंग लोरेबको अदो असिगी मफम जे मिंग ओन पंद्रगसु को सि मफम जे कमाइ तो या कादा खोगी गैस अदगी मोना यूटेंसिल्स चाक थोंगबा लोइना पीबीए इसिंग मशीन दगी सिसे मोना
ꯄꯤꯕꯤꯕꯅꯦ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯌꯥꯝ ꯀꯟꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅꯗꯤ ꯍꯥꯡꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯅ ꯆꯥꯟꯅꯕꯗꯒꯤ ꯃꯣꯏꯅ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯅꯦ ꯑꯗꯣ ꯃꯐꯝ ꯑꯩ ꯃꯇꯝ ꯆꯥꯅ ꯃꯃꯤꯡ ꯄꯨꯂꯞ ꯄꯟꯖꯔꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯦ ꯆꯥꯛ ꯏꯁꯤꯡ ꯑꯩꯈꯣꯏ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤ ꯃꯃꯥꯡꯗ ꯗꯥꯗꯤ ꯚ꯭ꯌꯨꯁꯨꯈꯔ ꯎꯠꯁꯦ ꯑꯩꯈꯣꯏ ꯕꯥꯔꯕꯤꯀ꯭ꯌꯨ ꯇꯧꯕ ꯑꯃꯁꯨ ꯂꯩꯌꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯕꯥꯔꯕꯤꯀ꯭ꯌꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯦ ꯇꯧꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯁꯝꯃꯔꯁꯨ ꯌꯥꯝ ꯁꯥꯕꯗꯣ ꯑꯗꯒꯤ ꯁꯨ ꯐꯣꯔꯃꯦꯜ ꯗ꯭ꯔꯦꯁꯀ ꯂꯥꯛꯄꯗꯨꯀꯣ ꯀ꯭ꯋꯥꯇꯔ ꯄꯦꯟꯒꯨꯝꯕ ꯂꯥꯛꯑꯒ ꯇꯧꯒꯗꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟꯅꯦ ꯁꯤꯁꯦ ꯌꯥꯝ ꯆꯥꯎꯋꯦꯗꯅꯦ ꯍꯥ ꯆꯥꯎꯋꯦ ꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯂꯩ ꯂꯝꯄꯥꯛ ꯑꯃ ꯂꯩꯔꯦ ꯂꯝꯄꯥꯛ ꯂꯩꯔꯦ ꯃꯃꯥꯡꯗ ꯆꯤꯡꯁꯨ ꯂꯩ ꯁꯤꯗ ꯑꯗꯣ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯦꯅꯤ ꯒꯥꯔꯤ ꯕꯥꯏꯛ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯆꯧꯕ ꯂꯥꯛꯇꯥꯔꯁꯨ ꯁꯤ ꯃꯅꯨꯡꯗ ꯈꯥꯝꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯑꯦꯔꯤꯌꯥꯅꯦ ꯃꯤꯇꯣꯞ ꯆꯪꯕ ꯌꯥꯗꯦ ꯒꯦꯠ ꯐꯖꯅ ꯂꯩꯌꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯀꯤꯌꯔ ꯇꯦꯀꯔꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯁꯣꯝꯗ ꯂꯩꯕ ꯃꯐꯝꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯁꯤ ꯌꯥꯏ ꯁꯤ ꯐꯖꯩ 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 ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯨꯝꯅꯦ ꯁꯤꯁꯦ ꯆꯦꯡꯒꯨꯝꯒꯤ ꯁ꯭ꯇꯥꯏꯜꯗ ꯅꯨꯡꯅꯀꯣ ꯅꯨꯡꯅ ꯑꯁꯤꯗ ꯍꯪꯉꯣꯏ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯥꯝ ꯊꯤ ꯐꯖꯩꯗ ꯑꯗꯣ ꯁꯨꯃꯥꯏꯅ ꯒꯥꯔꯗꯦꯟꯁꯨ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯦ ꯁꯨꯝ ꯄꯨꯈ꯭ꯔꯤꯒꯤ ꯇꯥꯏꯞꯇ ꯊꯝꯕ ꯃꯥꯜꯂꯦꯀꯣ ꯆꯥꯎꯅ ꯁꯨꯝ ꯀꯣ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯁꯤ ꯌꯦꯡꯕꯤꯌꯨꯅꯦ ꯑꯗꯨꯝ ꯁ꯭ꯋꯤꯝꯃꯤꯡ ꯄꯨꯜ ꯍꯥꯏꯗꯣꯏꯔꯥ ꯏꯔꯣꯏꯕꯁꯨ ꯌꯥꯕꯨꯗꯤ ꯌꯥꯅꯤ ꯐꯖꯩ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯇꯥꯔꯒꯗꯤ ꯑꯃꯨꯛꯁꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯄꯨꯟꯕ ꯑꯃꯁꯨ ꯂꯩ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯂꯥꯞꯂꯛꯅ ꯑꯗꯨꯝ ꯅꯝꯃꯁꯦ ꯃꯌꯥꯝ ꯐꯝ ꯌꯥꯝ ꯊꯤ ꯅꯥꯟꯅ ꯊꯝꯕꯤ ꯑꯗꯣ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟꯗ ꯁꯤꯒꯤ ꯃꯊꯛꯁꯦ ꯑꯗꯩ ꯁꯤ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟꯅꯦ ꯑꯗꯨꯗꯗꯤ ꯑꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯁꯤ ꯃꯃꯥꯡꯁꯦ ꯑꯁꯤ ꯕꯥꯠꯔꯨꯝ ꯇꯧꯔ ꯀꯩꯀꯩ ꯂꯩ ꯁꯤ ꯗꯦꯀꯣꯔꯦꯁꯟ ꯃꯆꯥ ꯑꯃ ꯗꯦꯀꯣꯔꯦꯁꯟ ꯁꯨꯝ ꯃꯥꯏ ꯗꯦꯀꯣꯔꯦꯁꯟ ꯐꯣꯇꯣꯁꯨ ꯇꯧꯅꯤꯡꯉꯁꯨ ꯈꯣꯠꯂꯁꯨ ꯑꯗꯨꯝ ꯊꯝꯕ ꯃꯥꯜꯂꯦ ꯃꯐꯝꯗꯤ ꯈꯤꯇꯪ ꯁꯦꯝꯒꯠꯈꯤꯗꯧ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯁꯦꯝꯒꯠꯂꯛꯀꯅꯤꯗ ꯃꯐꯝꯗꯤ ꯌꯥꯝ ꯐꯖꯩ ꯗꯗꯤ ꯑꯁꯤ ꯂꯩ ꯑꯃ ꯀꯩꯅꯣꯗꯣ ꯍꯪꯉꯣꯏꯗꯣ ꯃꯃꯥꯡꯗ ꯁꯤ ꯗꯗꯤ ꯃꯅꯤꯡ ꯊꯤ ꯃꯥꯝꯃꯦ ꯁꯤ ꯌꯦꯡꯉꯣ ꯊꯤ ꯃꯥꯜꯂꯦ ꯑꯁꯥꯏꯗ ꯐꯣꯇꯣ ꯀꯥꯞꯄꯗꯤ ꯐꯖꯅꯤ ꯐꯖꯅꯤ ꯊꯤ ꯐꯖꯅꯤ ꯁꯤꯗꯤ ꯕꯂꯣꯜꯅꯦ ꯃꯥꯅꯦ ꯃꯥꯏ ꯕꯥꯔꯊꯗꯦꯒꯤ ꯁꯨꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯩ ꯂꯥꯛꯑꯝꯕꯅꯤ ꯃꯌꯥꯝꯁꯨ ꯑꯦꯁ ꯕꯂꯣꯜꯒꯤ ꯐꯦꯟ ꯈꯔ ꯊꯦꯡꯅꯔꯦ ꯅꯪꯒꯤ ꯐꯦꯟꯈꯔ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣ ꯅꯝꯃꯤꯌꯦ ꯃꯐꯝꯁꯨ ꯐꯖꯩꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯤꯡ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯃꯤꯡꯗꯤ ꯄꯜꯂꯅꯨ ꯀꯣꯔꯣꯅꯥ ꯇꯧꯒꯦ ꯃꯃꯤꯡ ꯄꯜꯂꯒ ꯁꯤ ꯖꯒꯥꯗ ꯈꯔ ꯎꯠꯄꯤꯔꯝꯃꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯁꯥꯒꯠꯂꯛꯏꯁꯦ ꯁꯤꯒꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯌꯨꯝ ꯀꯨꯏꯔꯦ ꯊꯣꯛꯂꯛꯄꯗꯤ ꯑꯅꯤ ꯐꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯗꯀꯣ Security kamu malam dia. ꯕꯂꯣꯜꯒꯤ ꯗ꯭ꯔꯦꯁꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯅꯪ ꯀꯃꯥꯟꯗ ꯇꯥꯎ ꯇꯨꯕꯤꯌꯨꯗꯤ ꯆꯞ ꯆꯥꯔꯕꯅꯦ ꯇꯤ ꯃꯥꯅꯤ ꯆꯦꯛ ꯇꯧꯔ 오케이 숨 터져 어디야 예 아시다다 아시 ꯂꯝꯄꯥꯛ ꯆꯠꯄꯦ ꯐꯖꯩ ꯁꯤ ꯏꯪꯉꯦ ꯁꯤ ꯉꯥꯛ ꯄꯣꯊꯥꯕ ꯈꯣꯠꯄꯀꯣ ꯑꯁꯤ ꯃꯈꯥꯗ ꯄꯨꯟꯕ ꯌꯥꯅꯤ ꯌꯥꯅꯤ ꯑꯁꯤ ꯊꯩꯕꯣꯡꯅꯦ ꯑꯣ ꯀꯦꯜꯂꯈ꯭ꯔꯦ ꯑꯃ ꯆꯥꯒꯦꯀꯣ ꯁꯤ ꯊꯩꯕꯣꯡꯁꯦ ꯆꯥꯕ ꯌꯥꯕꯅꯦ ꯁꯤ ꯌꯦꯡꯉꯨ ꯁꯤꯁꯦ ꯗꯥꯏꯔꯦꯛ ꯅꯣꯏ ꯈꯪꯗꯦ ꯑꯩꯗꯤ ꯆꯥꯔꯛꯑꯦꯕꯀꯣ ꯀꯛꯆꯤꯡꯗꯤ ꯏꯟꯕꯅꯦ ꯁꯤ ꯑꯩꯈꯣꯏ ꯉꯥꯔꯤꯒ ꯇꯧꯔ ꯆꯥꯕ ꯌꯥꯝ ꯑꯩ ꯆꯥꯔꯛꯀꯦ ꯌꯦꯡꯉꯨ ꯑꯣ ꯀꯩꯅꯣꯒ ꯇꯧ ꯃꯦꯠꯂ ꯆꯥꯕꯗꯣ ꯁꯨꯔ ꯆꯥꯕꯗꯣ ꯉꯥꯔꯤꯒ ꯋꯥꯡꯒꯣꯏ ꯊꯝꯕꯥꯜꯅꯨꯗꯣ ꯊꯝꯕꯥꯜꯅꯨꯗ ꯑꯩꯈꯣꯏ ꯊꯝꯕꯥꯜꯅꯨ ꯀꯥꯏꯅ ꯑꯔꯤꯕ ꯂꯩꯇ꯭ꯔꯦꯅꯦ ꯂꯩ ꯃꯣꯏꯁꯤ ꯁꯨꯝꯕ ꯍꯧꯔꯒ ꯃꯣꯏꯒꯤ ꯁꯥꯒꯤ ꯁꯥꯕꯣꯟ ꯇꯧꯕ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯌꯥꯝ ꯐꯨꯟꯕꯅꯦ ꯁꯤ ꯑꯁ ꯀꯩꯅꯣ ꯇꯧꯕꯅꯦ ꯌꯥꯝꯅ ꯐꯨꯟꯕꯅꯦꯕ ꯐꯛꯀꯨ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯣ ꯊꯨꯝꯆꯥ ꯍꯥꯎꯕꯅꯦ ꯉꯥꯔꯤꯒ ꯇꯧꯔꯦ ꯑꯩ ꯁꯤ ꯂꯥꯛꯄꯗ ꯁꯤ ꯃꯣꯏꯒꯤ ꯁꯤꯒꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯅꯦꯆꯔꯦꯜ ꯃꯣꯏꯅ ꯊꯥꯖꯕ ꯑꯩꯅ ꯉꯁꯤ ꯆꯥꯔꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯄꯗꯣ ꯐꯣꯇꯣ ꯇꯧꯅꯩꯁꯦ ꯃꯐꯝ ꯐꯖꯕꯒꯤ ꯐꯣꯇꯣꯗꯤ ꯀꯥꯞꯂꯛ ꯌꯥꯗ꯭ꯔꯦ ꯃꯣꯏꯗꯤ ꯈꯪꯕꯟꯗꯦ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥ ꯅꯝꯃꯤꯁꯤ ꯇꯨꯃꯤꯟ ꯅꯝꯃꯤꯅꯦ ꯀꯥꯞꯄꯤ ꯃꯣꯏ ꯐꯣꯇꯣ ꯂꯣꯏ ꯇꯧꯔꯤ ꯐꯣꯇꯣꯁꯨ ꯇꯧꯅꯔꯤ ꯍꯣꯏ ꯐꯦꯁꯕꯨꯛꯇꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯣꯏ ꯆꯥꯏꯔꯦ ꯐꯣꯇꯣꯗꯤ ꯊꯥꯒꯠꯂꯅꯦ ꯊꯥꯒꯠꯂꯛꯑꯅꯤ ꯅꯝꯅꯔꯦ ꯐꯝꯗꯅꯒ ꯇꯧꯔꯤꯁꯤꯗꯤ ꯅꯝꯁꯨ ꯑꯁ ꯊꯤꯅ ꯑꯥꯜꯂꯦ ꯃꯐꯝ ꯊꯤꯅ ꯑꯥꯜꯂꯦ ꯐꯖꯩ ꯁꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯟꯇꯤꯁꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯁꯦꯟꯅꯕꯤꯕꯅꯦ ꯃꯥꯅ ꯀꯤꯌꯔ ꯇꯦꯀꯔꯅꯦ ꯁꯦꯕꯥ ꯇꯧꯕꯤꯕꯅꯦ ꯑꯩꯈꯣꯏꯅ ꯁꯤ ꯃꯐꯝꯁꯦ ꯂꯥꯛꯑꯦꯗꯅ ꯑꯋꯥꯠ ꯑꯄꯥ ꯑꯩꯈꯣꯏ ꯑꯟꯇꯤꯅ ꯂꯣꯏꯅ ꯇꯧꯕꯤꯅꯦ ꯑꯩꯈꯣꯏ ꯑꯟꯇꯤꯁꯨ ꯁꯥꯏꯒꯤ ꯂꯩꯀꯥꯏꯗꯅꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯋꯥꯠ ꯑꯄꯥꯗꯣ ꯑꯩꯈꯣꯏ ꯑꯟꯇꯤꯅ ꯂꯣꯏꯅ ꯆꯦꯟꯕꯤꯔꯤꯅꯦ ꯑꯟꯇꯤꯒꯤ ꯃꯤꯡ ꯀꯩ ꯀꯧꯗꯣꯏꯅꯣ ꯑꯟꯇꯤ ꯁꯩꯇꯕꯗꯤ ꯀꯧꯏ ꯑꯩꯈꯣꯏ ꯑꯟꯇꯤꯁꯦ ꯑꯗꯣ ꯑꯟꯇꯤ ꯃꯕꯨꯛ ꯌꯥꯝ ꯐꯩꯅ ꯍꯥꯏꯗꯤ ꯁꯤ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏ ꯇꯧꯕꯤꯔꯤ ꯑꯟꯇꯤꯅ ꯑꯟꯇꯤ ꯊꯥꯒꯠꯆꯔꯤ ꯑꯟꯇꯤ
Bagi fan tinggal ya, jadi naik foto kami lagi nah hari foto kapal. Oh, ada kapal, nanti kapal. Dia lah. Hana ada kapal. Hana ada kapal, hana kapal. Hana ada kapal. Ai bukan jadi nào đó, vậy video yang của đấy phải Bisa ting mai kan wanita sih. nungai jan. Roll natra. Itu tu boleh nungai je, nang yang. Hadi wakan nungai tapi stress lagi ya. Nang video yang apa kaya? Juga wen. Yang hay bay na tiket na tira sini. Hanggang mereka mau apa? Jangan lupa. Hanggang tapi mau tu kah? Dia kan? Dia yang ada. Okay. Nah, saya kau. Jangan tu. Nungai jun batang jun last Itu Ai dah yang jadi nào phải. dia nang paham dah kah? Ada kah? Ai yo kan yang nungai tu, kakak nak lagi tidak bawa. Ani yang benar. Agang ani ke yang wah semua ibadah ani ni. 보자 배. Nanti yang kan super lagi video tu yang hai dah ni. Apa lon se. Kau cakap dulu lah. Siap dah. Kau siapa? 자, 항암 해볼 모두 이제 이것이. Nang tu wadi ke tam betul. Ada ke nungai apa. Jadi nang lah ni sih bahasa nak hantai. Ada ini nungai. Maka tu macam tu. Mana yang dah. 항암 Tu manager ni. Pon dah hari. Dia. Pon dah hari. Itu mah nolak ni hari. Oh ya. Ni yang hay benda ni tu. Kau ni ni ya. Sumjim itu. Ni yang hay tu benda ni nasi dia. Si like si IS pause nanti. Jadi nusi thar jadi. Nang paham sila ada ngagal lo, ngagal lepas tu pun lo. Thank you. Thank you. Manap sing aku memang harau memang pulih menungare. Ai maksud thena so ai thaga chari moina lakpi bagi tamta ai birthday to ado ai birthday har ga yam fashion adi luxury stuff ai shem celebrity tau su deba ai cake su kak se deba ko Chamna. yam chamma da ya su ma ja Mane mane. ai cham ni man pun bado adu khata neba ado si jaga si yam chaw yam phase future yam yam lakpio ado ai ngi semjero video se kana ba phang de thibe no ai memory oi bane ai bu nusi bane ying gi thaga chari ai shan si video se na best video de nate adu ai sum memory oina leho na baida bakta ai semja bane ma'am jai phai ma'am taswidania jai phai madung mu thena ji mathang blog da no ai na ba ai hona jar